ꯊꯕꯛ ꯆꯠꯄꯗ ꯂꯣꯏ ꯏꯟꯅꯔꯛꯀꯅꯤꯅ ꯏꯟꯅꯔꯦ ꯁꯤꯗꯤ ꯄꯨꯂꯞ ꯒꯥꯔꯤ ꯊꯥꯎꯁꯦ ꯐꯖꯔꯦ ꯉꯁꯤꯗꯤ ꯑꯦꯝꯇꯤ ꯑꯣꯏꯗꯧꯔꯦ ꯍꯥꯏꯕ 85 ꯀꯤꯂꯣꯃꯤꯇꯔꯕꯨꯗꯤ ꯊꯧꯕ ꯌꯥꯔꯤ ꯂꯩꯀꯥꯏ ꯀꯣꯏꯕ ꯍꯧꯔꯦ ꯂꯩꯀꯥꯏ ꯀꯣꯏꯕ ꯁꯣꯔꯣꯛꯇꯒ ꯀꯣꯏꯆꯠ ꯆꯠꯇꯅ ꯑꯣ ꯃꯣꯠꯂꯕ ꯑꯩꯅ ꯈꯣꯡꯎꯞ ꯃꯔꯤ ꯀꯤꯕ ꯃꯥꯏ ꯃꯥꯡꯗ ꯀꯤꯔꯨꯔꯦꯕ ꯑꯗꯨꯏꯅꯦ ꯃꯥꯅ ꯇꯧꯔꯤꯁꯦ ꯍꯪꯉꯤ ꯁꯤꯗ ꯅꯨꯡꯁꯥ ꯁꯥꯔꯦ ꯂꯥꯎ ꯅꯨꯡꯁꯥ ꯁꯥꯔꯦ ꯕꯦꯔꯤ ꯍꯣꯠ ꯑꯁꯣꯝ ꯆꯠꯁꯤ ꯂꯥꯎ ꯑꯁꯣꯝ ꯆꯠꯂꯨ ꯆꯠꯗ꯭ꯔꯥ ꯇꯥꯔꯣꯏꯗꯣꯏꯁꯦ ꯍꯣꯏꯀꯣ ꯍꯣꯏꯇꯣ ꯍꯣꯏ ꯑꯩꯈꯣꯏ ꯄꯥꯏꯔꯣ ꯄꯄꯥꯒꯤ ꯁꯤ ꯀꯩꯅꯣ ꯁꯤꯗ ꯏꯁꯤꯡ ꯂꯩꯖꯧ ꯋꯥꯇꯔ ꯂꯩꯖꯧ ꯌꯦꯡꯉꯣ ꯁꯤ ꯊꯣꯡꯁꯦ ꯂꯥꯟꯕꯤ ꯁꯥꯟꯅꯕ ꯅꯨꯡꯉꯥꯏꯔꯕ ꯃꯥꯁꯦ ꯍꯪꯒꯠ ꯍꯟꯗꯥ ꯆꯠ ꯁꯥꯟꯅꯔꯒꯅꯦꯕ ꯒꯥꯔꯤ ꯃꯅꯨꯡ ꯆꯪꯈ꯭ꯔꯦ ꯍꯧꯖꯤꯛ ꯑꯆꯥꯄꯣꯠ ꯂꯩꯔꯛꯑꯦ ꯈꯔ ꯊꯟꯅꯕ ꯍꯥꯎꯕꯤ ꯁꯦ ꯃꯃꯥꯒ ꯆꯥꯃꯤꯟꯅꯔꯨꯁꯦ ꯉꯁꯤꯁꯦ ꯀ꯭ꯋꯥꯛ ꯖꯇ꯭ꯔꯥ ꯅꯨꯃꯤꯠ ꯑꯣꯏꯕꯩꯔꯥ ꯈꯪꯗꯦ ꯇ꯭ꯔꯥꯐꯤꯛ ꯖꯥꯝꯁꯦ ꯂꯣꯏꯔꯦꯕ ꯉꯁꯥꯏ ꯂꯥꯛꯄꯗꯁꯨ ꯇ꯭ꯔꯥꯐꯤꯛ ꯖꯥꯝ ꯑꯣꯏ ꯍꯧꯖꯤꯛ ꯍꯟꯕꯁꯤꯁꯨ ꯇ꯭ꯔꯥꯐꯤꯛ ꯖꯥꯝ ꯑꯣꯏꯌꯦꯕ ꯑꯩꯗ ꯆꯠꯇꯧꯕ ꯃꯐꯝ ꯑꯃꯒ ꯋꯥꯠꯂꯤꯑꯕ ꯄꯨꯔꯥ ꯇ꯭ꯔꯥꯐꯤꯛ ꯖꯥꯝ ꯂꯩ ꯄꯜꯂ ꯂꯣꯏ ꯂꯩ ꯉꯥꯡꯈꯩ ꯁꯨꯃꯥꯏꯅ ꯁꯨꯡꯇꯧ ꯇꯧꯗꯕꯅꯦꯕ ꯐꯖꯩ ꯑꯌꯦꯛꯄꯒ ꯃꯥꯟ ꯑꯩꯈꯣꯏꯁꯦ ꯉꯁꯤꯁꯦ ꯍꯥꯏꯕ꯭ꯔꯥ ꯅꯣꯡꯄꯣꯛ ꯇꯣꯔꯕꯥꯟꯗꯣ ꯑꯗꯨꯗꯣ ꯌꯥꯝ ꯆꯪꯅꯤꯡꯕꯅꯦꯕ ꯆꯪꯖꯦꯅꯁꯨ ꯄ꯭ꯂꯥꯟꯁꯨ ꯇꯧꯔꯕꯅꯦꯕ ꯑꯗꯣ ꯌꯨꯝꯗꯩ ꯊꯣꯛꯂꯛꯄꯗꯗꯤ ꯍꯜꯂꯛꯄꯗꯁꯨ ꯆꯪꯉꯛꯁꯦꯅ ꯄ꯭ꯂꯥꯟ ꯇꯧꯕꯅꯦ ꯑꯗꯣ ꯌꯥꯗ꯭ꯔꯦ ꯑꯅꯤ ꯑꯍꯨꯝ ꯁꯨꯏꯗꯨꯗꯤ ꯑꯍꯥꯟꯕꯗꯅ ꯑꯦꯝ ꯌꯨ ꯃꯅꯨꯡꯒꯤꯗꯨꯗ ꯆꯪꯉꯦ ꯑꯗꯩꯗꯤ ꯑꯩ ꯒꯥꯔꯤꯗ ꯇꯣꯡꯅ ꯃꯥꯏ ꯉꯥꯎꯔꯦꯕ ꯀꯥꯏ ꯆꯠꯂꯤꯅꯣ ꯑꯃꯨꯛ ꯈꯪꯖꯕꯣꯠꯇꯦ ꯑꯅꯤ ꯑꯍꯨꯝ ꯅꯣꯡꯄꯣꯛ ꯇꯣꯔꯕꯥꯟꯗꯣ ꯍꯧꯖꯤꯛ ꯌꯦꯡꯕ ꯌꯥꯝ ꯐꯖꯅꯤ ꯇꯨꯔꯦꯟ ꯃꯄꯥꯟꯗ ꯌꯦꯡꯉꯣꯗꯣ ꯁꯤ ꯀꯩ ꯀꯧꯒꯦ ꯐꯖꯕ ꯑꯃ ꯌꯥꯝ ꯍꯧꯔꯤꯁꯦ ꯁꯤ ꯍꯧꯔꯤꯉꯩꯗ ꯌꯦꯟꯊꯧ ꯃꯄꯥꯟ ꯌꯥꯝ ꯐꯖꯩ ꯍꯥꯏꯕꯁꯦ ꯑꯃꯨꯛ ꯌꯥꯝ ꯐꯖꯔꯕꯅꯦꯕ ꯍꯧꯖꯤꯛ ꯉꯁꯤꯁꯦ ꯌꯥꯝꯕ꯭ꯔꯥ ꯑꯩꯁꯦ ꯇ꯭ꯔꯥꯐꯤꯛ ꯄꯨꯂꯤꯁꯈꯩꯁꯦ ꯑꯩꯅ ꯌꯥꯝꯅ ꯔꯦꯁꯄꯦꯛ ꯑꯗꯨꯝ ꯇꯧꯖꯕꯅꯦ ꯍꯥꯏꯗꯤ ꯃꯣꯏ ꯗ꯭ꯌꯨꯇꯤꯁꯦ ꯌꯥꯝ ꯋꯥꯕ ꯊꯕꯛ ꯑꯣꯏꯗꯅ ꯅꯨꯡꯁꯥ ꯃꯔꯛꯇ ꯂꯦꯞꯄꯒ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤ ꯆꯠꯄꯁꯤꯗ ꯀꯟꯚꯤꯅꯤꯌꯟ ꯑꯣꯏꯅꯕꯅ ꯁꯦꯝꯕꯤꯔꯤꯅꯦ ꯃꯣꯏꯅ ꯁꯤꯟ ꯂꯥꯡꯉꯤꯅꯦꯅ ꯑꯗꯣ ꯉꯁꯤꯁꯦ ꯇ꯭ꯔꯥꯐꯤꯛ ꯁꯤꯒꯅꯦꯜꯁꯤꯅ ꯒ꯭ꯔꯤꯟ ꯑꯣꯏꯌꯦꯕ ꯑꯩꯒꯤ ꯃꯥꯡꯗ ꯂꯩꯔꯤꯕ ꯇ꯭ꯔꯥꯐꯤꯛ ꯁꯤꯒꯅꯦꯜꯁꯦ ꯒ꯭ꯔꯤꯟꯅꯦꯕ ꯑꯩ ꯆꯠꯂꯣ ꯍꯥꯏꯕꯒꯤ ꯁꯤꯒꯅꯦꯜ ꯄꯤꯌꯦꯕ ꯑꯩꯅ ꯆꯠꯂꯒ ꯑꯩꯅ ꯒꯥꯔꯤꯁꯦ ꯊꯧꯔꯀꯥꯟꯗꯀꯣ ꯃꯃꯥꯡꯗ ꯂꯦꯞꯄꯤꯕ ꯇ꯭ꯔꯥꯐꯤꯛ ꯄꯨꯂꯤꯁꯁꯤꯅ ꯑꯩ ꯒꯥꯔꯤꯁꯦ ꯈꯥꯝꯃꯦꯕ ꯀꯩꯅꯣꯅꯦꯅ ꯑꯩꯁꯦ ꯈꯜꯂ ꯀꯟꯐ꯭ꯌꯨꯁꯇ ꯑꯗꯨꯝ ꯂꯩꯔꯒ ꯂꯝꯕꯤ ꯃꯌꯥꯏꯗꯨꯗ ꯒꯥꯔꯤꯁꯦ ꯈꯥꯝꯖꯟ ꯌꯥꯗꯕꯅꯤꯅ ꯑꯩꯁꯦ ꯊꯧꯗꯣꯛꯑꯦꯕ ꯑꯗꯩ ꯃꯥꯅ ꯂꯥꯎꯔꯛꯑꯦ ꯍꯦꯛꯇ ꯈꯣꯟꯗꯥꯁꯦ ꯇꯦꯛ ꯍꯧꯗꯕꯤꯅꯦ ꯃꯥꯅ ꯂꯥꯎꯔꯛꯄꯁꯦꯀꯣ ꯑꯗꯨꯅ ꯑꯩꯁꯦ ꯃꯇꯥꯏꯗ ꯊꯧꯖꯟꯒꯦꯅ ꯇꯧꯔꯤꯉꯩꯁꯤꯁꯨ ꯍꯟꯖꯟ ꯁꯨꯝ ꯍꯥꯏꯔꯛꯄꯗꯣ ꯃꯥꯁꯨ ꯑꯇꯣꯞꯄ ꯃꯤ ꯒꯥꯔꯤ ꯅꯥꯟꯊꯣꯛꯑ ꯆꯦꯟꯈꯤꯕ ꯃꯤ ꯌꯥꯎꯔꯝꯒꯅꯤ ꯑꯗ ꯑꯩꯁꯦ ꯃꯇꯥꯏꯗ ꯊꯧꯖꯜꯂꯒ ꯈꯥꯝꯃꯦ ꯈꯥꯝꯕ ꯀꯩꯔꯥ ꯅꯪꯅ ꯇ꯭ꯔꯥꯐꯤꯛ ꯄꯨꯔꯥ ꯊꯨꯒꯥꯏꯗꯤ ꯈꯣꯠꯏꯗꯤꯒ ꯇꯧꯔꯛꯑꯦꯕ ꯗꯥꯎ ꯌꯥꯗꯕ ꯍꯥꯏꯗꯤ ꯑꯩ ꯚꯤꯗꯤꯑꯣ ꯅꯝꯃꯒ ꯂꯥꯛꯍꯧꯗꯦꯕ ꯑꯗꯨꯏꯗꯣ ꯑꯩꯅ ꯒ꯭ꯔꯤꯟ ꯑꯣꯏ ꯍꯥꯏꯕ ꯄꯣꯠꯁꯦ ꯀꯃꯥꯏꯅ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦꯕ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯑꯩꯅ ꯒ꯭ꯔꯤꯟ ꯑꯣꯏꯕ ꯂꯥꯏꯠꯁꯦ ꯁꯤꯁꯦ ꯑꯩ ꯐꯥꯔ ꯃꯇꯨꯡꯐꯥꯎ ꯑꯗꯨꯝ ꯒ꯭ꯔꯤꯟ ꯑꯣꯏ ꯂꯩꯔꯝꯃꯦꯕ ꯑꯩꯅ ꯎꯠꯄꯅꯦꯕ ꯃꯣꯏꯅ ꯑꯁꯤ ꯒ꯭ꯔꯤꯟ ꯑꯣꯏꯔꯤꯁꯤ ꯌꯦꯡꯉꯣ ꯒ꯭ꯔꯤꯟ ꯑꯣꯏꯕꯁꯤꯅꯅꯦ ꯑꯩꯅ ꯊꯧꯔꯛꯏꯗꯣꯅ ꯎꯠꯂꯦꯅ ꯑꯗꯨꯀꯥꯟꯗꯗꯤ ꯃꯣꯏ ꯇꯞꯊꯈ꯭ꯔꯦꯕ ꯑꯗꯨ ꯍꯦꯛꯇ ꯈꯣꯟꯗꯥꯗꯨꯗꯤ ꯉꯥꯛꯇꯪꯗꯤ ꯑꯩꯒꯤ ꯃꯨꯠꯇꯣ ꯄꯨꯔꯥ ꯑꯣꯐ ꯑꯣꯏꯍꯜꯂꯦꯕ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯑꯃꯅꯦ ꯉꯁꯤ ꯑꯩꯅ ꯇ꯭ꯔꯥꯐꯤꯛ ꯄꯨꯂꯤꯁꯀ ꯊꯦꯡꯅꯔꯛꯄ ꯑꯩꯈꯣꯏ ꯁꯤ ꯃꯥꯎ ꯃꯥꯔꯀꯦꯠ ꯂꯩꯕꯒꯤ ꯁꯤꯗ ꯃꯌꯥꯝ ꯐꯝꯕꯗꯣ ꯑꯗꯩ ꯑꯆꯥꯄꯣꯠ ꯂꯩꯕ ꯂꯥꯛꯏꯅꯦ ꯁꯤꯁꯦ ꯑꯃꯨꯔꯛ ꯆꯥꯈ꯭ꯔꯦꯕ ꯍꯥꯎꯋꯦꯕ ꯃꯣꯏꯁꯦ ꯌꯨꯝ ꯌꯧꯔꯦ ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯊꯅꯝꯃꯦ ꯑꯗꯨꯒ ꯒꯥꯔꯤꯁꯦ ꯑꯩ ꯎꯠꯂꯛꯀꯦ ꯑꯩ ꯒꯥꯔꯤ ꯆꯥꯝꯃꯅꯤ ꯍꯧꯖꯤꯛ ꯆꯠꯇꯣꯏꯁꯦ ꯒꯥꯔꯤ ꯐꯤꯕꯝ ꯎꯠꯂꯛꯀꯦ ꯌꯦꯡꯉꯣ
ꯃꯤꯅ ꯑꯥꯔꯇꯤꯁꯅ ꯌꯦꯛꯑꯝꯕ ꯃꯥꯟꯕꯅꯦ ꯉꯍꯥꯟꯈꯩ ꯃꯄꯥꯟꯗ ꯑꯗꯨꯝ ꯈꯥꯝꯕ ꯌꯨꯝꯗ ꯒꯥꯔꯤ ꯊꯧꯖꯤꯟꯕ ꯌꯥꯗꯦꯕ ꯉꯍꯥꯟꯈꯩ ꯐꯖꯔꯦ ꯁꯤꯁꯤꯅ ꯑꯩꯅ ꯒꯥꯔꯤ ꯃꯅꯨꯡ ꯊꯛꯄꯈꯩꯁꯦ ꯑꯩ ꯂꯝꯕꯤ ꯃꯄꯥꯟꯗ ꯍꯨꯟꯗꯣꯛꯄꯁꯦ ꯌꯥꯝ ꯍꯩꯅꯗꯦꯕ ꯑꯗꯨꯗ ꯁꯤ ꯑꯆꯥꯄꯣꯠ ꯆꯥꯕꯩꯁꯦ ꯃꯅꯨꯡꯗ ꯑꯗꯨꯝ ꯊꯥꯗꯩꯑꯦꯕ ꯁꯨꯃꯥꯏꯅ ꯑꯩꯅ ꯃꯅꯨꯡꯗ ꯊꯥꯗꯕꯁꯤꯡꯁꯤꯗꯤ ꯑꯩꯅ ꯒꯥꯔꯤ ꯆꯥꯝꯕꯗ ꯅꯠꯇ꯭ꯔꯒ ꯑꯩꯅ ꯂꯧꯊꯣꯛꯀꯦ ꯍꯥꯏꯔ ꯀꯥꯟꯗ ꯂꯧꯊꯣꯛꯑ ꯌꯨꯝꯒꯤ ꯗꯁꯕꯤꯟꯗ ꯊꯥꯗ ꯌꯥꯏꯗꯅ ꯑꯗꯨ ꯅꯠꯇꯕ ꯑꯩꯅ ꯁꯤꯗꯩ ꯆꯥ ꯂꯣꯏꯔ ꯍꯨꯟꯇꯣꯛꯑꯝ ꯇꯥꯔꯗꯤ ꯑꯗꯨꯗꯣ ꯀꯅꯥꯅ ꯈꯨꯟꯕꯤꯗꯣꯏꯅꯣꯕ ꯃꯤ ꯑꯇꯣꯞꯄ ꯑꯃꯅ ꯈꯨꯟꯕꯤꯕ ꯑꯩꯒꯤ ꯂꯨꯈꯥꯛꯇꯣ ꯃꯤ ꯑꯇꯣꯞꯄ ꯑꯃꯅ ꯈꯨꯟꯕ ꯍꯥꯏꯁꯦ ꯁꯤ ꯈꯨꯜꯂꯔꯣꯏꯗꯕꯅꯦꯕ ꯁꯣꯔꯣꯛꯇ ꯂꯪꯊꯣꯛꯑꯝꯕꯁꯦ ꯁꯨꯡꯈꯨꯟ ꯈꯨꯜꯂꯔꯣꯏꯗꯕꯅꯦꯕ ꯑꯗꯨꯅ ꯁꯣꯔꯣꯛꯁꯦ ꯃꯣꯠꯁꯟꯗꯧꯔꯕꯅꯦꯕ ꯑꯗꯨꯅ ꯃꯣꯠꯁꯟꯗꯅꯕ ꯃꯌꯥꯝ ꯑꯗꯣꯝꯅ ꯆꯥꯕꯗꯣ ꯒꯥꯔꯤ ꯐꯖꯕ ꯇꯣꯡꯉꯒꯀꯣ ꯊꯣꯡꯅꯥꯎꯗꯩ ꯂꯪꯊꯣꯛꯄꯗꯣ ꯇꯧꯕꯤꯒꯅꯨ ꯍꯥꯞꯆꯟꯕꯤꯌꯨ ꯁꯤ ꯍꯥꯞꯐꯝ ꯃꯌꯥꯝ ꯌꯥꯎꯕꯅꯤꯗꯣ ꯁꯤꯗꯁꯨ ꯍꯥꯞꯐꯝ ꯌꯥꯏꯁꯤꯕ ꯑꯩ ꯁꯤꯗꯁꯨ ꯍꯥꯞꯐꯝ ꯌꯥꯏꯁꯤꯗꯣ ꯁꯤꯗ ꯍꯥꯞꯆꯜꯂꯒꯀꯣ ꯌꯨꯝ ꯌꯧꯔꯀꯥꯟꯗ ꯍꯨꯟꯇꯣꯛꯑ ꯂꯣꯏꯔꯦ ꯆꯥꯔꯁꯤ ꯍꯩꯅꯨ ꯁꯥꯏꯖꯦ ꯕꯦꯝꯕꯔꯥ ꯁꯤ ꯍꯩꯅꯨ ꯌꯥꯝ ꯁꯥꯕꯅꯤ ꯁꯤ ꯑꯉꯥꯡꯁꯦ ꯅꯪ ꯑꯣꯏꯔꯝꯅꯤ ꯑꯗꯨꯝ ꯈꯪꯉꯦ ꯑꯩꯗꯤ ꯈꯪꯕ꯭ꯔꯥ ꯉꯁꯥꯏꯁꯨ ꯗꯨꯀꯥꯟꯗ ꯀꯣꯀꯥꯛ ꯇꯧꯔꯛꯑꯦꯕ ꯑꯩ ꯑꯗꯨꯝ ꯑꯕꯦꯝ ꯑꯣꯏꯔꯝꯅꯤ ꯈꯜꯂ ꯆꯪꯉꯦꯕ ꯃꯥ ꯑꯗꯨꯝ ꯑꯣꯏ ꯂꯩꯔꯝꯃꯦ ꯆꯥꯊꯔꯁꯤ ꯀꯩꯅꯣ ꯁꯤꯅ ꯔꯨꯃꯥꯜ ꯑꯣꯏꯅ ꯀꯤꯔꯝꯃꯤꯁꯤꯅ ꯁ꯭ꯋꯥꯏꯗ ꯃꯩ ꯇꯤꯟ ꯍꯦꯛꯄꯗꯣ ꯄꯨꯔꯛꯍꯧꯗ꯭ꯔꯕ ꯃꯇꯤꯟꯗꯣ ꯑꯣꯔꯣ ꯇꯥꯔꯛꯑꯕ ꯆꯥꯅꯕ ꯃꯌꯥꯝ ꯄꯨꯊꯣꯔꯛꯑꯃꯤꯅ ꯃꯤꯟ ꯆꯥꯕ ꯎꯔ ꯃꯇꯤꯟ ꯑꯗꯨꯝ ꯇꯥꯕꯅꯦ ꯍꯥꯏꯕ ꯃꯥꯅ ꯃꯦꯝꯗꯤ ꯆꯠꯈ꯭ꯔꯕꯣ ꯖꯒꯣꯏ ꯁꯥꯕ ꯃꯃꯥꯅ ꯂꯛꯅꯕꯩ ꯃꯥ ꯆꯥꯅꯤꯡꯃꯟꯕꯩ ꯔꯨꯃꯥꯜ ꯆꯥꯔ ꯈꯥꯡ ꯃꯥ ꯆꯥꯅꯤꯡꯃꯟꯕꯗꯅꯤ ꯉꯇꯥꯅ ꯇꯧꯕ ꯊꯣꯔꯛꯏ ꯄꯟꯊꯤꯅ ꯉꯇꯥꯅ ꯍꯥꯏꯔꯛꯏꯁꯦ ꯃꯇꯤꯟꯒꯤ ꯑꯣꯏꯔꯦ ꯈꯪꯕ꯭ꯔꯣ ꯅꯪꯒꯤ ꯋꯥꯔꯤꯅꯤ ꯍꯥꯏꯁꯦ ꯈꯪꯕꯔꯥ ꯃꯈꯣꯟꯁꯦ ꯌꯦꯡꯉꯣ ꯂꯥꯏ ꯍꯔꯥꯎꯕ ꯂꯣꯏꯕ ꯅꯨꯃꯤꯠꯅꯤ ꯉꯁꯤ ꯑꯗꯨꯒꯤ ꯊꯥꯁꯤꯁꯨ ꯐꯖꯩꯌꯦ ꯐꯖꯅ ꯍꯥꯏꯌꯣ 1 10 ꯍꯥꯏꯕ ꯌꯥꯅꯗꯦ ꯐꯖꯅ ꯍꯥꯏꯌꯣ 7 8 ꯀꯥꯏ ꯆꯠꯈ꯭ꯔꯒꯦ ꯑꯃꯨꯛꯀ ꯃꯀꯣꯛꯇ ꯌꯥꯗꯦ ꯃꯀꯣꯛꯇ ꯌꯥꯗꯦ ꯌꯥꯔꯦ ꯍꯥꯏꯔꯣ ꯕꯨ ꯌꯥꯗꯦ 1 2 3 ꯍꯥꯟꯅ ꯍꯥꯏꯔꯣ 8 9 10 ꯈꯛꯇ ꯍꯥꯏꯔꯗꯤ ꯌꯥꯕ꯭ꯔꯥ ꯒꯦꯅꯔ ꯃꯌꯥꯝꯁꯤꯕꯣ ꯋꯥꯎ ꯑꯁ ꯅꯩꯁꯜꯂꯤꯍꯦ ꯑꯥꯎ ꯅꯩꯁꯜꯂꯤꯍꯦ ꯑꯃꯗꯤ ꯅꯩꯌꯦ ꯍꯣꯔꯦꯟ ꯂꯥꯏꯕꯨꯡ ꯀꯨꯠꯄ ꯇꯥꯔꯦ ꯕꯥꯏ ꯑꯃꯁꯤꯅ ꯍꯥꯟꯅ ꯃꯃꯥꯡ ꯀꯥꯔꯤꯁꯤ ꯀꯩꯅꯣ ꯕꯥꯏ ꯑꯃꯗꯤ ꯀꯗꯥꯏ ꯑꯃꯁꯦ ꯕꯥꯏ ꯀꯥꯏꯗ ꯕꯥꯏ ꯀꯝ ꯇꯧꯔꯛꯇꯦ ꯑꯃꯁꯦ ꯐꯣꯟ ꯃꯦꯠꯂꯤꯉꯩꯗ 쟤는 다 넣어요. 쟤는 계속 내가 가만히 바이 또 그로 바이 또 mà xoay nó ngay tới Quên lạc cái gì lạc cái kia bây giờ nó yêu mình này mà thầm mà xoay nó ngay tới đây cho 아, 나는 그루고도 마마이를 떼이래라 미니 해봐. 따님들. 서울이. 이거 비싸다 가지고. 마마이가 또 보셔가지고. 말하면 뭐이다. hai cái thả như hai bà bạn ạ hả? Nó phục tụi em kêu rồi bà. Very good. Thank you. What's up?
ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣ ꯃꯇꯥꯡ ꯁ꯭ꯋꯥꯏ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝꯅ ꯚꯤꯗꯤꯑꯣ ꯂꯦꯞꯇꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯛꯄ ꯂꯥꯏꯛ ꯅꯝꯕꯤꯔꯛꯄ ꯀꯃꯦꯟ ꯇꯧꯕꯤꯔꯛꯄ ꯃꯌꯥꯝ ꯌꯥꯝ ꯍꯔꯥꯎꯖꯩ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯑꯗꯨꯒ ꯑꯩꯅ Q&Aꯒꯤ ꯑꯃ ꯄꯣꯁ ꯊꯥꯒꯠꯆꯕꯗꯣ ꯑꯗꯨ ꯑꯩ ꯍꯌꯦꯡ ꯅꯠꯇ꯭ꯔꯒ ꯍꯧꯖꯤꯛ ꯁꯣꯏꯗꯅ ꯅꯝꯃꯛꯑꯒꯦ ꯀꯣꯏꯁꯟ ꯐꯖ ꯐꯖꯕ ꯃꯌꯥꯝ ꯍꯪꯉꯦ ꯑꯩ ꯂꯣꯏꯅꯃꯛ ꯈꯨꯝꯅꯕ ꯍꯣꯠꯅꯖꯔꯛꯀꯦ ꯑꯗꯨ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕꯒꯤ once again thank you bye bye